State asida popular government ama semlakpada Thadou Inpi Manipur na taramna oki haina Thadou Inpi Manipur na thadrokpa charol amada hairi lob asigi joint secretary Mangau Thadou na kurek piduna thadrokpa charol aduda Manipur da democratic oiba miyam gi mihut semba lengak ama lehenba haibasi miyam gi apambani amasung masi constitution da yauduna laidibani masigi scheduled tribe assembly constituency mapan asida laidiba Thadou furup singi miyam asi democratic process singi stakeholder odibani constituency sing asida tongan ba furup kiyana kundari bani lothugai ba constitution bu khongauna ba amasung miyam gi interest akaiba ohenbani amasung electorate singi apambagi mayotani karigumba MLA sing na anobalengak aba sembada yawning daba tarbadi miyam na makhoibu mihut oina khan kibagi mandate adu ikai khumnabaga loinana lemna fam thadokpham to MLA tarana Manipur dagi tokhaiba lengak ama tanba asida pamlabadi fam thadoknaba Thadou Inpi Manipur na hanadagi makoida singna raga lakli tokhaiba lengak amasu tanba amasung assembly seat su lakpa asi train ningai oi masi achumba nate MLA tara asiga mari leinariba political party singna su makhoigi party bu mihut sing asi constitution apiriba masagi mathau adu pangthok hanba honabiyo haina charol aduta hairi